Condemn Twrkli KSO Delhi ki President Pauza Kuki na phongdokkiba wafam amaga mari leinana Manipur Police na mahakpu fanaba FIR launch tawkhibagi thawong adubo yaningde haina Kuki Intellectual Forum na thadorokpa chirol amana hairi chirol asina makadana hairibana State Authority maruina law enforcement mechanism asi lana sijinadana ba appeal tawri kariguma pressure dagi Pauza Kuki asi faba tarabadi justice purangnaba honabagi mahuda namtharaga thamnabagi thawongni haina logani Mahaki wangang adu communal sensitivity ga mari leinaha loidabani hairi Kuki MLA CSO Khulai Paibasingna India government ka samnadabagi warip laukiba illegal immigrants in Kuki zo narco terrorist singna India gi apunba saktam thugainaba Manipur miyangi mathakta landaduna separate administration Kuki singi taoiba leibak Jalengam temnaba demand sing loikam naidaba wathoki warisin purangnaba honabada India government ke thodang sauna lei logi wangmada Indo-Myanmar border ngamkhai lana leibak asida changchilakiba Khulai paiba terrorist singna leibaki apunba saktam thugainaba landarakpada India government ki lusingba singna matam chana lakshinaba honadabadagi wathok asi sahi ani hanjilagle central government na leibak thugainaba landarakiba singi mathakta military crackdown chathabagi mahuta Kuki Singna leiba mafamda changba yadaba changba yadaba buffer zone semdu ngak senbagi thabak chathabadagi hendoktuna akanaba security force amana punna lanban chaminaduna apunbagi saktam ngagliba jingya tamyada leiba khulchingda nongmay amasung bong kapsiminabagi thawong ching chatharakibagi wathok chinglairi India government na thokliba wathok asigi wariosin purangnabani haiduna state asida masing thingamdraba security force ting thajilakiba aduna landarakiba sing laksinaba honabagi mami tade amaromda central government ke lusingba singna wathok asigi wariosin mungnariba nakalani puna wari sanaraga political dialogue ta wariosin purangnaba honagani haiduna dialogue chathaba hore hairabasu mapung phaba ngamdaba sina matau karamna wariosin purakadawribage haiba langtaknaba wahang lairi leibaki mathakta landarakiba illegal immigrant terrorist sing laksinaba honabagi mahuta political dialogue chatharaga wariosin purangnabagi khongthang asidagi khangma ngamlibadi wathok asi politicized onthoknaba honabani lawi lamhen tuhenma narco terrorist singna miyangi mathakta chathaba war crime bo political issue oina chakhangba tarabadi terrorism sogatpani haibada haimanba thokloi chahi ani mapung phatilaglaba wathok asigi wariosin purakpa ngamdana leiribagi maramde thokliba wathok ase political issue ohanaba honabadagine Meitei amasung Kuki ani gi marakta khulagi mungnaba thokliba asida chin Kuki jogi mihut MLA tarana separate administration sogatuna lanjangda phongna sawaliba asida central government ki maikaidagi logi oiba action amata ngasi fawa lokhatana free thaduna leiriba asimaksu wathok asigi wariosin purakpa ngamdabani chahi ani hanjilaglaba irang asigi ingtaba hanjilhanaba honariba asigi seirakta May 13 ta Guwahati da Kuki zo MLA sing Kanglup asigi civil society organization sing amadi suspension of operation suda yauriba Kuki lalolup singi mi husing yauna puna unaduna makoina makhatana tawgadaba thabak thorom singi wakhana kibaduna khongthang ama thaljinduna su group singa wari sanadriba phawba India government ka samnadabagi phirep laukiba phirep asina taglibadi India government po singnabagi khamthengba phirepni Manipur lengangna su handogadabani chin Kuki zogi Khulai paiba sing terrorist sing laukthokadabani haina central government ta taksin kibal laikrabasu thabak ta onthoktana namchinduna thamlibasigi faloina India government ki mathakta phongna singnaba ngamlakibani Meetei Meitei Estelis da chanabagi recommendation center ta thabiyu haina union na phongdoragli Manipur gi hawjik lairiba president role government asina Meitei Meitei singbo Estelis da chanabagi thapam thokpa recommendation central government ta athubada thabiyu masigidama governor council na panthaba tawdana warip ama lobiyu haina Meitei Meitei tribe union na thadorba chirol amana hairi chirol asina makadana hairibana Meitei Meitei Singna Estelis da chanabagi matangda High Court of Manipur na hawkiba sahi lisingani kulhumdoi gi March ki tang 13 thokiba order amada state government recommendation thabagi matam sahi ama pibiyu haibagi matam adu loikre governor haibase constitution bu ngak senaba leiba state amagi khwaidagi makok thongba authority amani haibase constitution gi article 159 na pire India gi manungda leiriba musilaglaba hiram khudimakta nongma gi lekha taraglaba yelhomi Meitei furuk ki politics socio economy
culture amadi masigi maramdam bung ngaktuna thambiba haibase government asigi khwaidagi maruoiba responsibility ama oifam thoi haukiba sahi 1949 da Manipur na India da hek tinkiba matam adudagi India lengang na Manipur gi yelhomi singbu thawoi bidaba amadi namthabibagi saktam amada lairagli lamdamasigi miyambu second class citizen amagumna loinari haudik oiriba Meitei singi singnaregliba haudik oiriba Meitei singi singnaregliba problem sing ase thengnabada constitution gi establish da yauhanduna ngaksen bahaibasi khwaidagi maruoi masina taba atopa lambi amata lairoi haina lawi sahi asigi February 16 da Manipur da president rule laikraba matung union asina governor ga unaduna Meitei singbu establish chanabagi recommendation thabinaba wari sananaba tangkak ahumlak honaki adubu governor gi maikidagi ayaba pikide governor gi wakalon asi haudik thokliba Meitei amasung Kuki anigi mungnabagi lana se Meitei na establish chananaba honabadagi thokpa thaudongni haina lana lawba lairabra haina union asina hangli thokliba lana si Meitei na establish chanbaga mari leinana thokliba lana si Meitei na establish channabaga mari leinaba manba mawngda union home minister masung mamangi state asigi chief minister na su tangka kayada fongdokpa laikre adubu thokliba wathok asi India lengaki thijiliba committee sing amasung malengi miyam pumnamagna karidagi kamdongna thokpano haibadu loina mayek sengna khangnarabani Manipur gi kangluki irangda senaba miyo ema NIA na Kerala-gi Thalasseridagi fari Manipur da thokiba kangluki irangda chenaba Rajkumar Maipaksana kauba miyo ema haukiba mek 13 ki numidang wairam pung 5 rom tabada NIA na Kerala-gi Thalasseridagi fari haina agency gi pau amana hari pau asina makada na haribana hariba miyo asi haukiba numit kharanigi mamangdagi Thalasserida laiba local hotel amadagi fabani mahang mafam aduda housekeeping job tawraga laiba miyoini Rajkumari Maipaksana ase Imphaldagi ni haukiba numit kharanigi mamangdagi NIA na mahapu fanaba koiti thiduna lakhibani thasigi 13 haukiba irai numita Kerala-gi Thalasserida NIA gi team amana health official charaga jang naina nongju tha matamgi laina tina sing lakpaga mari lainana check tawgi thabuk chathake loinana NIA gi officer sing aduna Kerala-gi Thalasserida lairiba singmi singi laifam singda chatuna makoigi identity verification gi thabuk chathaki maduda Rajkumar Maipaksana gi Aadhaar card adu amasung mahaki ngaksamda yekliba tetu adudagi NIA na thiduna lakiba miyo adune haibadu chapchana khangbaga loinana Rajkumar Maipaksana bu fagatkibani faraba Rajkumar Maipaksana aste Manipur da operate tawba lal haurup amana train tawraba miyoini loinana mahak ase Manipur da thokiba kangluki irang asiga mari leinana mahaki mathakta Imphal da case ama register tawraga NIA na fanaba tawriba misak amani faraba Rajkumar Maipaksana dagi sasinaba passport amaso recover tawre miyo asina mafam adudagi mapalebak da chanaba tawrangki haibasu chapchana khangle adubu NIA na pagatkiba aduna mahaki thawrang adu mai pakhidre ahanbagi investigation na fangba report ki matungina Rajkumar Maipaksana ase social media da hotel management amana job advertisement tawrakpa thengnabadagi Kerala-gi Thalasserida lakibani Rajkumar Maipaksana haiba miyo ase mamang thada Kerala-da thunglakibani loinana Tirubanagatha laiba Majodi kauba amagi rent house da matam kharani oina lairingai gi mamangda state asigi tongan ba district kaya da sukoi chatlamke hairi loinana NIA na miyo ase Thalasserida laire haibagi pau panglaba matungda fakhibani hairi PHED gi official record ta thamnaba afaba ising pire hairabaso phayengi khunja singda ising piramdaba MP Bimol na yengsinkhre Ministry of Rural Development ki makhada District Development Coordination and Monitoring Committee Dishana Khungangi lamdam singda paikhatliba chawkatharangi mari leinana amadi Jan Shakti Mission ki makhada yumthong khuding ising fanganaba paikhalakliba scheme asigi makhada state asigi yumthong khudingda thaknaba phaba toti ising fangankre haina Telenga ki Public Health Engineering Department PHED na laukthokrabasu khungangi mafang kharada ngasi phaba thaknaba ising fangdana mafang kaya lairamle
Inner Lok Sabagi MP oiriba Dr. Ngomta Bimola Koidamna PHED na state asigi yumthong khuding scheme asigi makada ising phangale haina lauthokrabasu thangnaba afaba toti ising phangri haibagi wakat kaya lakpadagi ngarangdagi hauna ngasi fawba Bisnupur amasung Imphal West District ki mafang kharada yengsilubada thangnaba afaba toti ising phanglamdaba kaya leiramle ngasi Imphal West District ki phayengi khonda singgi yumthong singda ising phangkhre haina PHED gi official record da leiramlabasu ising phangdana leiramba Kongchat aduda khangmangam kre MP gi kongchat aduda PHED gi official ting amadi phayengi khunja singa su hakthengna na wari sanaki MP na atuba matangi manungda phayengda paikhalakliba water supply scheme adu loisenduna mafam adugi miyamda afaba thangnaba ising pinaba PHED gi official ting da su khangan ke hairi